ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯉꯥꯄꯛ ꯆꯒꯦꯝ ꯄꯣꯝꯕ ꯂꯣꯏꯖꯔꯦ ꯑꯩꯁꯦ ꯆꯒꯦꯝ ꯄꯣꯝꯒꯦꯅ ꯕꯖꯥꯔꯗ ꯃꯌꯥꯝ ꯊꯤꯖꯔꯨꯕꯅꯦ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯌꯣꯜꯂꯝꯗ꯭ꯔꯦꯀꯣ ꯑꯗꯨ ꯎꯆꯤꯟ ꯏꯅꯦ ꯑꯃꯈꯛꯅ ꯍꯪꯒꯥꯝ ꯃꯄꯨꯟꯁꯤꯃꯗꯤ ꯌꯣꯜꯂꯝꯃꯦ ꯂꯨꯄꯥ 90 ꯄꯤꯗꯅ ꯂꯩꯖꯔꯛꯑꯦ ꯑꯗꯨꯒ ꯃꯩꯇꯩ ꯇꯤꯜꯍꯧꯁꯤꯅꯦ ꯅꯥꯀꯨꯞꯄꯤꯁꯤꯅꯦ ꯑꯂꯨ ꯑꯉꯥꯡꯕ ꯀꯦꯖꯤ ꯑꯃꯈꯛ ꯁꯤꯈꯛ ꯂꯩꯖꯔ ꯂꯥꯛꯆꯔꯦ ꯑꯇꯩ ꯀꯩꯁꯨꯝꯗ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯣ ꯍꯪꯒꯥꯝ ꯃꯄꯨꯟꯁꯤꯃ ꯐꯪꯉꯒꯗꯤ ꯑꯩ ꯑꯗꯨꯝ ꯆꯒꯦꯝ ꯄꯣꯝꯕ ꯌꯥꯔꯅꯤꯅ ꯈꯜꯂꯒ ꯍꯔꯥꯎꯔ ꯂꯥꯛꯆꯔꯦꯕꯀꯣ ꯍꯥꯏꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯗꯨꯝ ꯊꯥꯏꯅꯗꯩ ꯍꯧꯅ ꯍꯥꯏꯅꯔꯝꯃꯦ ꯆꯒꯦꯝ ꯄꯣꯝꯕ ꯎꯇꯤꯁꯦ ꯌꯥꯝ ꯍꯥꯎꯕ ꯂꯥꯏꯔꯕꯒꯤ ꯏꯟꯁꯥꯡ ꯁꯦꯟ ꯆꯪꯗ꯭ꯔꯒꯁꯨ ꯃꯆꯜ ꯑꯝꯇ ꯄꯥꯡ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯎꯗꯧ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯍꯔꯥꯎ ꯍꯪꯒꯥꯝ ꯃꯄꯨꯟꯁꯤꯃ ꯐꯪꯉꯗꯤ ꯌꯥꯔꯦꯅ ꯈꯜꯂꯒ ꯂꯥꯛꯆꯔꯤꯅꯦ ꯘꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯍꯦꯟꯅ ꯃꯣꯟꯊꯔꯒ ꯍꯥꯎꯅꯕꯒꯤꯗꯃꯛꯇ ꯁꯤꯡ ꯑꯁꯨꯕꯅꯦ ꯁꯤꯅ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪꯕꯨꯗꯤ ꯀꯨꯏꯔꯦꯕꯀꯣ ꯑꯩꯅ ꯊꯥꯒꯠꯄ ꯉꯝꯗꯕꯒꯤ ꯈꯤꯇꯪ ꯊꯦꯡꯅ ꯊꯥꯒꯠꯂꯦ ꯃꯔꯨꯒ ꯌꯥꯝ ꯇꯣꯡꯐꯥꯠꯇ꯭ꯔꯤꯉꯩꯒꯤꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯒꯗꯤ ꯃꯌꯥꯝ ꯍꯥꯞꯄꯕꯨꯗꯤ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯉꯥꯄꯛꯁꯤꯅ ꯑꯩꯅ ꯅ꯭ꯌꯨ ꯏꯌꯔ ꯅꯨꯃꯤꯠꯇ ꯂꯣꯛꯇꯥꯛꯇ ꯀꯣꯏꯕ ꯆꯠꯄꯗ ꯂꯩꯖꯔꯛꯄꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯊꯥꯒꯠꯂꯛꯇ꯭ꯔꯤ ꯑꯩꯁꯦ ꯑꯗꯨꯝ ꯉꯝꯗ ꯂꯩꯔꯦꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯅꯝꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯒ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯌꯣꯜꯂꯝꯕ ꯄꯣꯠꯀꯗꯣ ꯂꯩꯔꯛꯄꯁꯦ ꯃꯐꯝꯗꯨꯗꯒꯤ ꯂꯩꯔ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ ꯋꯥꯈꯟꯗꯣ ꯑꯗꯨꯒꯤ ꯕꯤꯠꯇ ꯁꯨꯝ ꯂꯩꯖꯔꯛꯄꯅꯦ ꯉꯥ ꯈꯔꯁꯦ ꯑꯗꯨꯒ ꯍꯩꯀꯛꯀꯗꯣ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯈꯨꯀꯨꯏ ꯑꯃ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨ ꯂꯣꯛꯇꯥꯛꯁꯨ ꯆꯠꯇꯕ ꯌꯥꯝ ꯀꯨꯏꯔꯕ ꯑꯗꯨꯒꯤ ꯍꯩꯀꯛꯀ ꯂꯩꯔꯛꯑꯦ ꯑꯗꯣ ꯀꯩꯝ ꯊꯥꯛꯇ꯭ꯔꯕꯣ ꯑꯗꯨꯝ ꯍꯥꯎꯗꯧ ꯂꯩꯔꯕ ꯆꯒꯦꯝ ꯄꯣꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯉꯥꯄꯛꯁꯤꯃ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯔꯅꯤꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯎꯁꯨ ꯍꯥꯎꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯑꯗꯨꯒ ꯆꯒꯦꯝ ꯄꯣꯝꯕ ꯎꯇꯤ ꯍꯥꯏꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯣꯠꯂꯤꯈꯩ ꯑꯗꯨꯝ ꯍꯥꯎꯕ ꯍꯦꯜꯂꯤꯀꯣ ꯃꯥꯗꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯍꯥꯏꯖꯔꯤꯁꯤꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯝꯖꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯍꯦꯟꯅ ꯈꯪꯕꯗ ꯅꯨꯡꯉꯥꯏꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯥꯏꯖꯔꯦ ꯌꯥꯔꯤꯈꯩ ꯑꯣꯠꯄꯤꯌꯣ ꯃꯥꯗꯤ ꯑꯣꯠꯂꯤꯈꯩ ꯑꯗꯨꯝ ꯍꯥꯎꯕ ꯍꯦꯟꯗꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯁꯨ ꯀꯨꯞꯅ ꯑꯗꯨꯝ ꯁꯣꯏꯕꯁꯤꯅ ꯐꯖꯕ ꯍꯦꯜꯂꯦ ꯀꯅꯥꯒꯨꯝꯕꯅ ꯌꯥꯝ ꯆꯥꯎꯅ ꯁꯣꯏꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯣ ꯀꯨꯞꯄꯁꯤꯅ ꯆꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯏꯁꯤꯡꯁꯤꯅ ꯑꯁꯥꯕ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯒ꯭ꯌꯥꯁ ꯅꯨꯡ ꯐꯪꯗꯦ ꯈꯣꯠꯇꯦ ꯌꯥꯝ ꯇꯥꯡꯉꯦ ꯈꯣꯠꯂꯦ ꯇꯧꯕꯅꯤꯅ ꯃꯇꯝꯁꯨ ꯃꯥꯡꯗꯕ ꯊꯨꯅꯁꯨ ꯃꯨꯟꯕ ꯑꯗꯨꯒ ꯒ꯭ꯌꯥꯁꯁꯨ ꯁꯦꯞ ꯑꯣꯏꯕ ꯍꯥꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯨꯝ ꯈꯨꯝꯖꯤꯟꯕ ꯑꯃꯨꯛ ꯑꯣꯠꯄꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯑꯣꯜꯂꯒ ꯃꯥꯗꯤ ꯃꯅꯥꯝꯗꯣ ꯇꯥꯔꯒ ꯃꯐꯣꯟ ꯇꯥꯔꯒ ꯍꯥꯎꯕ ꯍꯦꯟꯗꯣꯏꯅꯦ ꯊꯨꯝ ꯃꯣꯔꯣꯛꯁꯤꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯊꯥꯛꯄꯤꯔꯣ ꯏꯃꯨꯡꯒꯤ ꯆꯥꯡꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯇꯝ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯃꯇꯝ ꯃꯌꯥꯝ ꯊꯣꯛꯄ ꯐꯕ ꯃꯇꯝ ꯑꯩꯈꯣꯏ ꯇꯦꯛꯇꯥ ꯑꯗꯒꯤ ꯏꯀꯥꯏꯊꯕꯤ ꯑꯗꯨꯝꯕ ꯐꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯃꯍꯥꯎꯁꯦ ꯀꯩꯁꯨ ꯇꯥꯈꯤꯗꯦ ꯅꯨꯃꯤꯠꯁꯤꯁꯨ ꯁꯤꯒꯤ ꯄꯥꯈꯣꯟꯁꯤꯅꯀꯣ ꯃꯆꯨꯁꯦ ꯈꯤꯇꯪꯗꯤ ꯊꯤꯔꯦ ꯑꯗꯣ ꯑꯗꯨꯝ ꯊꯥꯛꯆꯤꯟꯖꯔꯦ ꯃꯅꯝꯒꯤꯅꯤꯅ ꯃꯥꯗꯤ ꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯈꯔꯕꯨꯗꯤ ꯑꯩ ꯐ꯭ꯔꯣꯖꯟꯗ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯟꯖꯥ ꯆꯥꯗꯕ ꯅꯨꯃꯤꯠꯇ ꯄꯥꯈꯣꯟ ꯁꯨꯡꯂꯩ ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯊꯥꯛꯅꯕꯅ ꯊꯝꯖꯔꯦ ꯆꯒꯦꯝ ꯄꯣꯝꯕ ꯃꯅꯝꯁꯦ ꯑꯁ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯀꯣ ꯁꯤꯗꯤ ꯂꯣꯠꯇꯅꯒ ꯊꯣꯡꯕ ꯌꯥꯕ ꯏꯟꯁꯥꯡ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯅꯪ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯤꯒ ꯃꯐꯣꯟꯒ ꯁꯝꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ ꯃꯍꯤꯒ ꯃꯄꯪꯒ ꯁꯝꯅꯗꯕꯤ ꯆꯔꯥꯡ ꯇꯧꯕꯗꯣ ꯍꯥꯎꯇꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯊꯥꯒꯠꯆꯔꯤꯅꯕꯨꯗꯤ ꯍꯥꯏꯔꯛꯑꯅꯤ ꯃꯌꯥꯝꯅ ꯑꯗꯨ ꯊꯥꯒꯠꯆꯕꯩ ꯋꯥ ꯅꯠꯇꯦꯀꯣ ꯁꯦꯡꯅ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯍꯥꯎꯋꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯅ ꯏꯟꯁꯥꯡꯁꯦ ꯂꯥꯟꯕ ꯃꯇꯝꯗ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯉꯥꯄꯛ ꯆꯒꯦꯝ ꯄꯣꯝꯕ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯋꯦ ꯁꯤꯁꯇꯔ ꯅꯪ ꯅꯊꯟꯗ ꯁꯨꯝ ꯆꯥꯂꯦ ꯑꯍꯥꯎꯕꯁꯦ ꯅꯣꯡꯇ ꯆꯥꯁꯦ ꯍꯥꯏꯔꯛꯇꯦꯅ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯥꯏꯖꯔꯦ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ ꯕꯥꯏ